India amasung Bangladesh ki ngamkhaida hojik panduna leiriba Manipur dagi Dr. Tamba chakhiba mahiroi sing laurunaba bus ama ngasi Health Minister Langpok Lakpam Zainti Kumarna konung mamangdagi lamthakre. Ngasi ayuk angan bada Longmai 4 Baptist Church None amadi Khunja singna Tengkonjang Higher Secondary School da hangliba Institutional Quarantine Center da mateng pangba oina chana thaknaba ensang napi kaya Longmai Natural Club ki volunteer singi khuthang da mateng pangkhre. Civil Aviation Minister Hardip Singha Puri na haikhre madudi ngarang ahanba oina flight resume tawkhibagi ahanba numitta punna lebak sinba thungna punna domestic flight samnga ga kunthani thoi service tawkhi. Twitter da thagalakba warol amada mahak na hai ahanba numitta punna passenger listing kunthama panga chani kunthama thoina sathok sasin tawkhi. COVID-19 na maram oirga numit humpuma thoini aeroplane pairudraba tungda ngarangdagi haukiba service asida apunba aeroplane masing saruk ahum thokpagi amana service tawba hokhi. Andhra Pradesh ki oina ngasidagi flight service haukhre amadi West Bengal gina lakliba sagol sen numitta flight service hauragani. Indian Railways na lebak asida punna Shramik train masing lising ahumga supna humpu chenba hauhanduna tongan mafam singda lairamba migrant worker lak nifu gi mathakta puthok pusin tawduna masa gi mayumda yauhanba ngamankre. Rail Minister Piyush Goyal na laukhatlak iba khongthang asida nungaiba amadi apenba phongdok laduna Twitter da pikiba warol amada laibak asida lairiba stat singna railway da angamba mateng piduna sinmi singbu masa gi maramda halhanbada mateng pangbiu hairi. Ningsingba yai madudi Shramik Special Train sing asi tha asigi amadagi chenba horakhibani. Coronavirus ki laichat malem sinba thungna sandorakhibadagi thamkhiba emergency adu Japan gi oinadi ngarangdagi hauna Japan laibak sinba thungbadagi lauthokle haina Japan gi Prime Minister Shinzo Abe na ngarang lauthokre. Masigi mathakta Japan gi lemhoriba Tokyo yauna Prefecture mangadagi su hairiba emergency asisu lauthokle hairi. Shinzo Abe na atopa section wa thamladuna hai madudi karigumba laina asi amuka hana Japan da sandorakpa tarabadi lauthokliba emergency asi amuka hana amuk thamjilakpasu yai hairi. India gi mapa laibak singda hojik panduna lairiba India masa sing laurunabagi anisuba tangkaki oina Bande Bharat mission ngasidagi hauragani. Masigidamak mission asida Gulf ki laibak singdagi flight Germany furomna mi puthok pusinda mateng pangadauri. Hairiba flight sing asina mapanda panduna lairiba India macha lising kulhumdoi gi mathakta puraknaba hotnagadauri. Ayamba flight sing United Arab Emirates tagi pairakani. Hojik phawgi oina Dubai dagi flight masing yankhai taret amadi Abu Dhabi dagina flight masing kuntaruk season nagani haina lauthokre. Masigi mathakta ngasidagi hauna ahanba oina United Arab Emirates tagi India macha lising amaga chahum puraklagani.